PUCL की रिपोर्ट अदु कुकी मिलिटेंट्सingna Meitei Da makha tana attack Touba Yanaba puthoraki Delhi Meitei Coordinating Committee DMCC na New Delhi da Labour Press Club of India da pangthokiba paugi mifam amada senior journalist amasung public sociologist su oiriba DMCC ki convener Dr. Seram Roses amadi women's right activist Elizabeth na handak PUCL na lamdam sigi conflict asigi matang na puthoraki banakal namagi oiba report adugi pau khumpira duna report adu kuki militantsingna Meitei gi mathakta makhata na attack Touba Yanaba sem saduna puthoraki bani haina phongdokre DMCC na hai PUCL gi nakal namagi oiba report adu withdraw tawduna miyam da lale haijagadabani report adu da Meitei community bu conflict asi thoan khiba community oina uhaliba asi thawoina design tawduna irang makha Chatha Hanba Yanaba Samlakhibani Miyamna Ningsinggadabadi Kumja 2023 gi May ahumdagi Bishnupur, Churachandpur, Kangpokpi Amadi Technopol District ki mafamsingda balance ki thabak thawong chathaduna khul kaya mai thakibadu Kuki gi Khutlaioaibasingna militantsingna Imphal dagi natte adubu PUCL gi report aduda numit adugi balance adu Imphal Valley dagi haurakibani hairibasi Assam Rifles na phongdokpa wafamsingna yumfam oiduna aranba puwari saganaba honabani Churachandpur da controversial oiba gate ama mai thakiba adusu Kuki Khutlaioaibasingna Meitei Singi mathakta balance ki thabak chathaba yanaba makhoina mai thadokpani adubu report aduda gate asi Meitei na mai thabani haina matik chaba evidence laitana phongdokli irang asi horakpadagi Meitei gi khulsingda Kuki ne attack kaya chatharakpada na tumina laishilaga PUCL gi report aduda Kuki bu sogatpagi mami tabaga loinana Meitei de attack chatharakiba wafam amata pandaba si michang mikhai naiba thawongni maram asina PUCL gi report asi athuba matamda withdraw tawduna lale haijagadabani haiki Manipur gi matangda Congress na Prime Minister Narendra Modi bu chaiba yaba chaikre Prime Minister Narendra Modi gi numit marini gi Japan amasung China khongchat manungda Congress luchingba Joyram Ramesh na Prime Minister bu frequent flyer amadi frequent liar ni haina chairaduna chahi ani helaba Manipur issue bu thawoide amadi dai jalongning de haina maral sikre Prime Minister Narendra Modi na Japan amasung China khongchat ki ngasi laiba asi thadokhibaga mari lenina Congress luchingba Joyram Ramesh na mahaki expose sa thadorokpa warol amada Prime Minister na Manipur crisis asibu thawoide chahi ani hena awaba tarba state asigi miyamna mahakpu amuktang lakpa wana ngaiduna leirabasu Manipur gi matangda daita longning dabana mapa laibakta koiduna leithokli haina maral sirakli Congress General Secretary Communication Joyram Ramesh na High Prime Minister Narendra Modi ngehak leitana mapa laibakta koiduna leiba amadi ngehak leitana oidaba ngangba misangni Kumja 2023 gi May ahumdagi thokliba Manipur irang asigi daita machet amata longning dabana ngasisu mahak Japan amasung China da koiba chatkre China na Indo-US ani gi mari asi thadatnaba khudongchaba matam ngaiduna leiri amadi Operation Sindur manung China amasung Pakistan ani gi marakta leinakhiba mari amadi ekhoisu ekhoigi military power utkhiba thawdo adu kauthoktuna Prime Minister na China da koiba chatli China amasung India ani gi marakta leiriba ngamkhai gi chayetnaba wafam gi matangda Prime Minister Narendra Modi na Kumja 2020 gi June 19 da ekhoigi ngamkhai da kanagumba amata changlakpa yaroi ngamkhai da kaidawnungda compromise tawroi haina chawthokna ngangkhiba wafam ngasisu leiba asigi miyamna kaudri haina su Joyram Ramesh na makhata na phongdorakli mahakna makhata arduna hai Kumja 2023 gi May thadagi awaba mayoknariba Manipur gi miyamna Prime Minister bu amuktang laktuna state asigi miyamgi awaba kokhanbina mangasisu kharwangna ngaiduna leiri adubu nongma khakta oirabasu awaba taraba state asida chatpagi mahut ngehak leitana mapa laibakta chatuna leiba asida thokliba domestic issue bu na thaiduna leiri irang asi hek tholakpadagi Manipur gi political party singi luchingba sing atai luchingba sing amadi civil society organization singna Prime Minister bu amuktang unana bahaija badang asi fawba mangakanduna unadana leiri Prime Minister Narendra Modi numit nini gi Japan khongchat August 18 amasung 30 gi damak asi ayu anganbada Tokyo da thungkre masigi matung numit nini ama Prime Minister China da leiduna Shanghai Cooperation Organization SCO gi chahi summit saruk kyagani ki manungda panchayat mikhal pangthokna ba High Court na state lengak ta khangankre High Court of Manipur Chief Justice Campaign Soma Sekar amasung Justice A Gunesor gi division bench amana Manipur da panchayat raj system mapung fana mathau tawba ngamnaba tha taru ki manungda nauna panchayat mikhal pangthokna ba state lengak ta direction pi khibaga loinana Gram Panchayat ki Administrative Committee amasung Jilla Parishad ki Administrator su tha taru ki manungda hamnabasu khangankre Division bench asina ngasi takhiba order amana ngasi dagi paraga tha taru ki manungda nauna panchayat ki mikhal pangthokna ba amadi GP ki Administrative Committee amasung Jilla Parishad ki Administrator hamnaba khangankhibani mamangi panchayat body singi matam Kumja 2022 da loikraba matung ngasi fawba mikhal pangthokna lakpani
ngasi takiba order aduna court asimaki single bench amana kumja 2023 gi April 19 da takiba order amasu chanahankhidre single bench na pikiba order adugi matung ina nauna panchayat mikhal pangthoktriba fawba anauba GP gi administrative committee amasung jila parishad ki administrator hamnaba leingakta direction pikibani court ki direction aduda logi matung ina state leingana administrative committee amadi administrator khanbagi hak lei haina su khangan khibani Manipur Panchayati Raj Act 1994 gi section 20 gi makhada panchayati body gi matam asi chahi manga khaktani adubu mikhal pangthok thriba fawbagi oina GP gi administrative committee khanba amadi jila parishad ki administrator hapa haibasi ek asibu balet tawbani haiba ground ta order adu chanahan khidabani masigi matung high court asina kumja 2024 gi February 18 na takiba maraki order amagi matung ina state lengana GP gi administrative council hamnaba amadi jila parishad ki administrator khanbagi notification order kaya thokibani high court ki division bench na ngasi takiba order aduna kumja 2024 gi February 18 na pikiba maraki order adu busu kakthatki maramdi Manipur Panchayati Raj Act 1994 gi matung ina GP gi administrative committee amasung jila parishad ki administrator khanbagi matam asi supnagi thataru oigadabani maram asina mikhal pangthoktriba fawba committee amadi administration lehanabagi wafam adu ek asigi wangmadani haiduna order asibu su kakhibani ngasi high court na takiba order aduda gram panchayat amagi voter khudingmak administrative committee member oibagi yaba MPR Act 1994 gi section 22 na piri loinna GP gi elected members sing administrative committee gi member oina appoint tawkhrabani एक असigi section 22(3) na function amadi power sing sijinnabagi hak lei haina supalli court asida ngasi appellant ki Meitei Da Attorney General of India R Benaktaramni Advocate General Lenin Hijam Advocate A Baigaleb ki respondent ki Meitei degi senior advocate and Ibotombi and Sabitri and Jotindro amasung S Muradja Arun Kumar case Mahira amasung MLA gi final hearing July 19 July 19 amadi thasigi amada chatharaba matung judgment reserve tawduna thamlakhibani chawkhutpa khunai amagi damak naha sing masa mau fanba mathau tai MP sana jawbalai semba chawkhutpa khunai ama oihanaba tungi yumbi oirakadawriba naha singbu masa mau fana thamba afaba wakhal chelhanba amadi thaksi khasi leihanba mathau tai haina Rajya Sabha gi MP oiriba ningthau sana jawbalai semana phongdokhrei MP sana jawbalai semba amasung Vidya Bharti Sikha Vikas Samiti Manipur anina punna khusam naduna numit nini chathagadaba Sansad Khel Mahotsav 2025 ngasi Palace Compound laiba Bal Vidya Mandir da hawdokpagi thoramda mathaki wafam asi ningthau sana jawbalai semana phongdokladuna mahangna hai Prime Minister Narendra Modi na laiba asida leiriba mipum khudingma pumasa mau faba afaba wakhalun khanba laiba asigi chawkhat thorangda mapung fana saruk yaba citizen amam ohennabagi pandam Mahotsav asida thamli MP sana jawbalai semana makha tarduna hai hockey masanagi wizard ni haina singthanariba Padma Bhushan Major Dhanachan gi chahi chamaga kun suba mapokumon ga mari lenana laibak pumbada pangthokliba National Sport Day gi saruk ama oina laibak pumbagi MP singi mieng makhada Mahotsav asi magi state singda pangthokpagum state asida su sporting event asi pangthokpani laiba asigi singthaningai oiraba sanaroi Major Dhanachana sana khunabagi lamda loramba thaudang adu ikai khumnaduna Mahotsav asi pangthokpani aikhoi pumba hakchang phaba thaksi khasi laiba citizen amamam oiduna laiba asina kumja 2047 fawbada mapung fana sawgatpa laibak ama oiba ngamnaba pandam thamliba Viksit Bharat mission asida mapung fana saruk yaminasi haina su MP sana jawbalai semana makhata na phongdukhi Thoromaduda RSS Manipur Pran ki executive member Laisram Yatra Arjun Awardee Laisram Sarita Sikha Vikas Samiti Manipur ki president Professor Maibam Chaurajit Bal Vidya Mandir ki oja staff amadi meheroi kayana saruk yakhi ngasigi thorom aduda saruk yakhiba BJP Manipur ki president A Sardana sana khotnabana mioi amabu masa mau fana leihanbaga loinana chinjak kamhande afaba wakhalun khalanduna leiba sigi chawkhat thorangda chawna thodang loba ngamhali Manipurna asigi damak sana khotnabagi lamda lawriba thodangbu sakhang biduna National Sport University thambani
lamdam asida lairiba mipum khudingmangna tungi yumbi oigadoriba nahasingbu mentally amadi physically fit oinaba amadi lamdam asigi culture bu yokhatpa mioi amamam oihansi haiba wafam thamki mayai lambi semgatpada lambi asida lairiba MLA singi thaudang chawi o lukhoi mayai lambi asi matamga chunaba mawongda semgatpada lambi paring asida lairiba MLA singi thaudang chawi haina wangoi kendragi ex MLA o likhoina phongdokre ngasi wangoi kendragi manung chana laiba yumnam huidrom thiam leisangkhong awang leikai community hall da pangthokiba all age pension renewal tawbagi thoram aduda ex MLA na makata na hai mangna ahanba oina MLA oina karakpa matamda mayai lambi asi national highway ama oina ongkhatuna double lane oina bhonaki maram asina lambi asi national highway 137A oirakhi adubu matam kuina sembi dabana lambi asi da chaliba miyamda awaba kaya mayokna re phibam soklaba mayai lambi asi matamga chunaba mawongda semgatpada lambi paring asi da lairiba MLA singi thaudang chawi lambi asi gi matangda mahangna thigalubada lambi asi paukthokpagi mahuta koilas thanabagi anoba project ani center na ayaba pirakle haiba khangba ngamle haiki amarom da pension card renewal tawba si dalamdam asi da lairiba ahal amadi widows ingda kanaba kaya piba ngamgani haiba wafam so ex MLA asina phongdoki social welfare department amadi ex MLA ga khusamnaduna pangthokpa thoram asida Indira Gandhi all age pension scheme Manipur all age pension scheme amadi Indira Gandhi widow pension scheme gi beneficiary singi card renew tawki PUCL gi report namtha ki report ni MCM Manipur tholiba irang asiga mari leinana People's Union for Civil Liberties PUCL gi Independent People's Tribunal na puthokliba report asi maram chadaba amadi namtha ki oiba report ni haina Meitei Council more MCM Manipur na phongdorakli MCM ki President M Thoibana thadorokpa cherol amana hai hokiba matam khara sida Manipur tapna mausa ki punsi da hanjilakpagi mami uba phangli loinana amaga yengthinabagi changsu nemtharakli masigi khudam changdamsu miyamna mayek sengna uri asiguma tanja amadi ingtapagi wari sanaba yabagi mami urakpa matam asida PUCL na puthorakli report asina Meitei da marasi baga loinana PUCL na Manipur gi irang asi Amuk Hanna mayol chonghanduna kankhatlaknaba sinbagi mami tai maramdi PUCL na Meitei da marasi ba matamda Meitei soidana makoi lande sengdorakani masida Kuki na tawkiba mayam mathang soidana palakani madugi paukhum oina Kuki singna Amuk soidana paukhum pirakani thokliba nungaitaba thodok sing mathang oina ningsing halakani masidagi kanglufani gi miyoi sing pen dabalaman ningsing ningbagi wakhalon chelakani masida nahongna na amu irang thohalakpa yai masimak PUCL gi apambani haibada haiman bathokloi PUCL gi report asimak ingtharuraba irang asi amuk hingat hanaba singba oina udaba ngamde PUCL gi aronba pandamdi musi taruraba irang asi hu nungsit kamsilaga thau hijinduna mai chahanbani masimakti miyamna yabangamloi India lengak na Manipur gi irang asi loishinge ninglabadi asiguma irang hena kankhatnaba mai churiba PUCL gi mathakta chapchaba ain gi oiba thabak lokhatpiu hariba organization asina semliba aranba michang mikhai naiba namate gi oiba report asi thingjinbiu natrabadi report asigi awai akhum tawnarakpada ingtharuraba irang asi Amuk Hanna hawraktuna pamdaba thodok kaya thorakpa yai masina ikoi pumnamaki mangjaba oigani maram asina matam charingaida thubada mikyeng changbiu loinana PUCL nasu masigi report asi handokpham thoi report asina kanglupki irang Amuk Hanna hawraklabadi PUCL na tekchak pugadabani hairakli haipau jadunang na loramba thaudang yellow furup singna ningthina khangba mathau tarakle haipau jadunang na loramba thaudang amadi chatlamba lambi adu lamdam asida khundariba yellow furup singna ningthina khangba mathau tarakle haina Imphal Municipal Corporation gi Deputy Mayor oiramba maibon fawmaina phongdokre chingmairong da laiba tingkaw ragwang kalumkaida ngasi tingkaw ragwang chakpriyak from Assam Manipur amadi Nagaland TRCP AMN na sinduna haipau jadunang leikidabagi marfu taraga mari suba kumon thoramda mahangna wafam asi phongdokhibani thoram aduda TRCP AMN gi working president chungkai rungkamai vice president pau homlung Kamson amadi khungi masak naiba miyoising amadi nupi luf kaya su saruk yaki tharomgi saruk ama oina haipau jadunangi photo puduna laklaba matungda holy wine katlaga candle thanduna amadi leisu katunai kai khumnaba utkhibaga loinana leibak ningba isai kaya su sakhi tharomga mari leinana hanagi deputy mayor maibon fawmaina haiki haipau jadunang togan ba mafamda khundaduna leiriba jalayarong furufki miyoising punsinaba kanna honaramba misakni Jalayarong singna khundaba mafam singda British na tax khomana chingba thorang lokhalakpagi mayakta thongna fana leptuna Jalayarong miyamgi damak hanba leitana honaramba luchingmani
British ki mayak to thabak tawi haibagidamag mahakpu British na faraga thawri yanduna hathibani Jeliarong furuf khaktana tana ngasi gi hawraliba lamdam asigi yellow furuf singna haipawjadunangi thawdang amadi mahakna chalamba lambi adu ningthina khangba mathau taragle amaramda kabu union Manipur na haipawjadunang lekhidabagi 34 mari suba ningsing kumon thoram Mahabali kabu khulda leiba union gi head office ta pangthokre thoram aduda union asigi vice president Lanbon kabuina haki haipawjadunang nam British ki mayak ta lepkhibadu imalaiba ki damaktani mahakumba miyoi ama kabui jati da poklambasi yamna chawthokchaningai ni